कामजोंगी कोलतू द कुकी मरी सीरी अनि सोकले युम क्या मै थादोकलमदे फाखिब नगा तरुक असि बाक्सांग ओइना फंख्रबा मतुंग ngarang ayuk angan mara कोलतू कुकी खुलद खुलाई पाइबिसिंग एटेक द मी मरी सीरी ani sokli yum kya mai thadoklamdi marak sida naga village ga nadi etegadu Myanmar base to bakuki militant group KNAB na makhoi masel gi marak ta yanada badigi satakhi bani haikri police ta gi phamba paw gi matung ina ngarang ayuk khulai pai bisingna call to village satharam etek adu laikhidraba singi manungda ani gi masak maming khangmali laikhidraba sing adu di let me lun hawkip sai kunthra ga manga apok gi ming son sai hawkip amasum lonming thang hawkip sai kun gom du apok gi ming laikhidraba thang kha hawkip ni makhoi khul si dagi ngak tani makhoi gi asi baksang sing adu gi saruk kharadi maina saklam khiyadi thaudu odu khul adu mak tadi jangkho mang sai kun ngani pan apok gi ming yam khulun amasum kamin lal sai kun ngater apok gi ming laikhidraba tilpau sishokhi makhoi ani etek aduda sokpari marak na ko hospital pukatro lekana khiyari thaudu odugi pau phangbadi gi kamjong district police amasum central security force ki team sing mafam adu sangsinduna thi humbagi thabak satakhi aduma pu thoidop mi phami pundi yakhidi police na case ma lakhot paga loina investigation sa thabawri hauzu phawbi yoin etek adu kanana satakhi bano haiba sapsana khamgam ti hari thawdok thokpa maduda ahen security force sangsinduna park sana thibu humbagi thabak su sa thabaga loina makata na thoaning da thawdok thoktana ba section thorang su lokhale hari marak sida is the naga NBH naga village ga na thadorak pa chirol gi matungin etek adu Indo Myanmar border manakta leiba sahong khuno amasum thana tangkhul village ani ki marakta yum kunga manga rom na khundaba koltu khul da thokibani KNP Kuki National Front presidential amasum KNB Kuki National Army Burma ani ki marakta leiriba yanadaba amasum Indo Myanmar border paring da area domination ki matang da sayenaba leiriba aduna maram oiraga ngarang ayu angan bada KNB gi kedar singna koltu khul da akan mamong etek satarakhibani etek adu KNB da pifam thokpa narco trade tax matam sangna pidana lakpadagi satarakhibani hari mamangna kamjong district ki manungsanba Indo Myanmar border da leiba soro wangli amadi namli khulda Myanmar gi sangsilakpa KNB gi kedar singna etek satharakhiba dugi matungdagi naga village guard singna international border gi paringda patrolling satuna lakhi ngarang ayu angan mada KNB na koltu khulde attack satakre haiba pau phangbadagi patrolling duty toramba NBH kangbuma ayuk pung ahumga makhairum tabada mapam adu sangshinki NBH kangbu aduna mapam adu yauksin baga loinana nakal anigi marakta akan mamongna mai kamnaki thaudu aduda NBH amas asu open nangkheri tangkhul naga singi ipai pusungna thambiramba lamda externals aggression sa tharaktuna mi kyagi punsi manghanba madi yung kai kaya ama ada thuan baga loinana khunja singda akitu jung pokhaliba si akan mamongna kanem tawi haibo wapam thamduna NBH gi sirol sin hai ngarang koltu khulda satharakhiba etek adu anirak subani sai sigi metareta PDF ki matenga loinana KNB na soro wangli amasum namli khulda ahanba etek satakhi etek adura laikhidraba koltu khulgi khunja mari gi maphamda awaba phungdokpuga loinana laikhidraba gi imung manunggi awaba da saruk yari hairaduna naga village ga na naga lamamasum yambu ngak sapsana lebli amadi masida singnara khudima sapsana thingnagani haiba waphamsu sirol sida thamrakli Mili Singkya Manipur amasung kaleda sensinkri Myanmar gi sagai region gi tamu amasung kaleda junta lanmi sangsilakpadagi maphamasigi Mili Singkya kale town amasum India gi state ama ori Manipur sensinkri hari tamu osi Myanmar amasum India gi ngamkhaida leiba border town amani Myanmar gi junta na tamu kale lambi gi nakal ani maktagi sangsilakpana maram oiraga tamu gi kanan village amasum Kampat town da leiba miyamna akibana maram oiraga Manipur tamna ngamkhai lana sensina khibana hari mafam asigi lanjenaba miyama na phongdokpagi matungina mafam asida Airstrike horakpaga loinana kanana masum kampat miyamna lanjenaba horakpani kale town gi Yarzago village ki lambi asisu hausuk phaunaba yadri kale amasum tamu gi marakta leiriba lambi asigi nakalani makta military junta na landarakpadagi kale town amasum India gi saru oiriba Manipur lanjenabani magna haiki
ꯑꯩ ꯍꯧꯖꯤꯛ ꯀꯥꯂꯦ ꯇꯥꯎꯟꯗ ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗ ꯂꯩꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯌꯨꯝꯗꯤ ꯑꯃꯠꯇ ꯐꯪꯗꯦ ꯃꯐꯝ ꯑꯁꯤꯗ ꯆꯤꯟ ꯏꯁꯇꯦꯠꯀꯤ ꯐꯥꯂꯝ ꯇꯥꯎꯟꯒꯤ ꯃꯤ ꯀꯌꯥꯁꯨ ꯂꯟꯖꯦꯟꯅꯔꯤ ꯇꯥꯃꯨꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯂꯥꯛꯂꯤꯕ ꯖꯨꯟꯇꯥꯒꯤ ꯀꯂꯝꯅ ꯅꯟꯃꯨꯟꯇꯔ ꯄꯦꯂꯦꯁ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯇꯥꯃꯨ ꯑꯃꯁꯨꯡ ꯀꯥꯝꯄꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯅꯤ ꯃꯦꯟꯃꯥꯔꯒꯤ ꯂꯨꯆꯤꯡꯕ ꯃꯤꯟ ꯑꯥꯎꯡ ꯂꯦꯡꯅ ꯏꯟꯗꯤꯌꯥꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯊꯥꯖꯕ ꯄꯤꯔꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩꯗ ꯆꯞ ꯆꯥꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯊꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯜꯂꯦ ꯈꯝꯄꯠ ꯇꯥꯃꯨ ꯂꯝꯕꯤ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔ ꯔꯦꯖꯤꯁꯇꯦꯟ ꯐꯣꯔꯁꯅ ꯈꯨꯗꯨꯝ ꯆꯜꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯨꯟꯇꯥꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯏꯁꯇꯦꯠ ꯑꯌꯥꯝꯕꯗꯒꯤ ꯑꯐꯁꯄꯥ ꯂꯧꯊꯣꯛꯂꯒꯅꯤ ꯑꯃꯤꯠ ꯁꯥꯍ ꯏꯁꯇꯦꯠ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯏꯁꯇꯦꯠ ꯑꯌꯥꯝꯕꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯋꯥꯔ ꯑꯦꯛ ꯑꯐꯁꯄꯥ 1950 ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯁꯥꯝ ꯅꯥꯒꯥꯂꯦꯟ ꯕꯥꯎꯟꯗꯔꯤꯗ ꯃꯤꯅꯔꯦꯜ ꯑꯣꯏꯜ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔ ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯒꯤ ꯃꯔꯛꯇ ꯅꯥꯀꯜ ꯑꯍꯨꯝꯒꯤ MOU ꯈꯨꯌꯦꯛ ꯄꯤꯅꯕꯒꯤ ꯊꯧꯔꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯏꯁꯇꯦꯠꯁꯤꯡꯗꯒꯤ ꯑꯐꯁꯄꯥꯅ ꯀꯣꯟꯁꯤꯜꯂꯝꯕ ꯂꯝ ꯄꯤꯛꯁꯤꯜꯂꯛꯄ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯐꯁꯄꯥ ꯑꯁꯤ ꯏꯁꯇꯦꯠ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯃꯊꯪ ꯆꯍꯤꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯏꯁꯇꯦꯠ ꯑꯌꯥꯝꯕꯗꯒꯤ ꯂꯧꯊꯣꯛꯂꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏ ngarang center asam amasum nagaland gi marakta MOU khuyak pinariba si yamna historic oiba mikup amani masina prime minister narendra modi na awang nongpok sakot hananaba miyeng thamlamba duda lairamba khudong sadabadu laukthokлагani MOU sina asam amasum nagaland yetna ningai oiba ngamkhaida oil amasum mineral ꯂꯧꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ ꯉꯝꯈꯩꯗ ꯈꯦꯠꯅꯕ ꯋꯥꯐꯝ ꯂꯩꯕꯅ ꯃꯤꯅꯔꯦꯜ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 60ꯔꯣꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯛꯄꯅꯤ MOU ꯑꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯗꯝꯗ ꯃꯤꯅꯔꯦꯜ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟꯒꯤ ꯑꯅꯧꯕ ꯃꯐꯝ ꯑꯃ ꯀꯟꯕ ꯉꯝꯂꯒꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯥꯎ ꯑꯃꯁꯨꯡ ꯒ꯭ꯌꯥꯁ ꯈꯛꯇ ꯅꯠꯇꯅ ꯃꯤꯅꯔꯦꯜ ꯀꯌꯥ ꯗꯤꯄꯣꯖꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ngarang khuyek pinariba MOU sina nongmada berel 1,000 1,500 thau lokthokpa ngamba si saruk tara hengatpa ngamlagani sahana phongdokhi manghai fil ama khakta lupa koti 15,000 phawba phangma ngambagi oithokpare kariguma nagaland yauna thau deposit tawriba si lauthokpa ngamlabadi leiba sina mapa leiba ki thau mathau tariba si hanthanba ngamlagani mangnai narendra modi na prime minister oirakpadigi mahaki miyeng si awang nongpok barani awang nongpok to khwaidigi masing yamna satpa prime minister oiribani english singaniga taraga mapandagi awang nongpok ki state singda tuan group state government amadi atai organization singapuna yana si taraga ni thoi kuyek pinakri masina maram oiraga lamdam asida violence ki thabak sa marfon thakre asam amasum nagaland ki marakta lairiba khetnaba wafam asina MOU kuyek pinaba ngamdana matam sam lairakhibani adubu ngarang dagidi state animakta anauba sokha tharangi khong hanglabani masima cooperative federalism gi asobu khudam amani hainasu amit sana phongdokhi nagamisam taruki haksang sing postmortem examination tawkhre haksang ayamba ngak tongan taramba masum saru kairamba sing yawbagi report phangli tamthi bamongna miyoibigi minung semata yawdana hatpasi yamna pende kon sakulgi chairman nagamisam taru hatpada senaba sing athuba matamna soidana phaduna logi sapsaba thabak lakhatkani govindas kon thousam nahan numijungba matungna kangpokpi district gi lairon baifai khulgi mafam amadigi police CRPF amasum AR gi personal summary gi yankhai romna forensic expert amasum sniper dog season satakhibu operation da asibaksang oina phangkhiba nagamisam taruki haksang sing nahan numidang amasung ngarang ayuki lonaba nungai matung pung aniga makhairom tarakpada gamnom sapai mana police na jenims ki mirel sang puraktuna thamlaba matung ngarang numidang phawbur haksang tarumaki postmortem examination pangthokre haksang taruki postmortem examination asi nahan numidang khaktamak pangthokhibanina makhoi tarukpu kari karamba thawng sathaduna hatkibano haibigi official oiba report oigadaba postmortem examination asigi report jenims ki forensic medicine department digi phangdribo oiragasu makhoi taruki manungda haksanga ngakka tongana taramba amasum haksangi saru sing kairamba yaukhi habegi report pangki nagamiyoi taruki sibaksang ngarang ayuk pung aniga makhairom tabadagi jenims ki mokta leirakhibadu laikhidraba singi imung manungi miyoi singna masak takri
Home Minister Gobidas Konthausamamadi Nagagi MLA sina Zinimski Mokta Laktun Laikidrabasingi Imung Manungi Mioising Unaduna Awab Sarugaki. Home Minister da victim Amagi Masi Weriyang Jinliu Sawangna Deputy CM Nemsa Kipken Pagadabni Hena Takshin Creek. Weriyang Jinliuna Fongdoki, but the Togli Taudo Shina Concha Kulamadi, Lyron Meetei-kuki Kulaniesi, Matokram Namuhana Tazan of Lerakani Habamdri. Concha Kuldagi, Lyron by Pay Power Sapigi Lambiesida, Kulkiam Ladibani. Concha Kulgi Kunjas in the Sigum Taudo Tukli vicinity, Matangana Karamba Kulda Natragana, Canada Tokani Habangamdi, Langana Taudo Sigamadi, Langana Akan Mexa Lokatuna, Lyron by Pay Kulgisi and Avanu Pishimbo, Parago Hong Kong Loubiyu, Haizabada, Nasi Power Tabi, and a lactivity, Lebuk Tiban hand of Walker Keep. Magna Makatara duna Lady Valengas, Kiamugiam Sola Vagi, Hivisi Taudo Sina, Masaktakli, Naga Kunjasingi Apamadi, Lyron Meetei-kuki Kul, the operation Sataduna, Sienavasing Paba Masum, Deputy CM Nemsa Kipgen Paba Hibisini, Nemsa Kipgengi Mapu Reva si underground ni Hivisi Mayek Sing Kangaravani. Nasi Pau the Lengang Tamako Wapam Sing Miam na Taduna Lakli, Maramaduna, Miam gi Wapam Su Lengang na Munataviduna, Tabakto on Tokyo, Laikidrab Naga Misam, Taruk Adu, Lyron Meetei-kuki Kulda, Lyron Sangadaban Haki. Victim gi imung manunga unaraba matung no Home Minister Gobidas Konthausamna Fongdokibada, Naga Misam Taru Hatpada Senavasing Atuba Matamna Faduna Logi Matungina, Subsab Action Lakutani. Thiba Kangdana Lerakiba Mui Taru Ashigi Kungul lead security force no operation Satuna Lakibani. Adobo, Istera the security force Matiksana later Vigi Pibam Adumak Laiduna Laki, Handakta CRPF ki Cobra Battalion and Istera the Tungari, Battalion and Yesi deployed Torokiba Shina Pibam Craft Faragani Taze, Istera the Ahen security force Kia Tazilaglabasu, Miam the Lengak the Matin Pangravadi, Amasum, violence Kitabak Sing left Rabadi Pibam Pakalapangloy, Miambu. Paraba matung tamthina hat tukpagi thabak tawribasi miwebagi lisanati masi awangbu thakta nem tawi thawdu osida senari besing soidana phaduna matik sabe action lokhatkani haki Kangpokpi District Police ki ASP na postmortem examination tawpinaba haijarki mamang thagi tara humdoida kotlena masum kojim khulani ki marakta leiba IBR gi mafam amada kuki theories khutpu amana imbus tawduna thadau search leader yauna khunja ahum harkiba masum atopa mari buna suon kiba thawdok thokiba numitugi numijung lakpa adwaida Lyron Meetei-kuki khulgi nupi sinna hana pharaba matunda kuki theories khutpu mun sinnakiba nagami sam taruki haksang postmortem examination tawinaba Kangpokpi District ki ASP na ayiba sirol piduna haijarki Jenims the postmortem examination pangthokrabasingdi Reverend Dr. Manu Thiomai se nifuga manga Phenrong wi Thiomai se nifuga humdoi Phenrirung sawang se kunthraga taru Kaliwangbong abonmai se kunga humdoi Kenpi bau se kunga nipan amasum Dilip Thiomai ni Sursampur da ising isaw thokre mahiroi ama sendakri Sursampur gi mafam singda ngarang nungthil pung ani rom tabadagi pung khara akan mamong na leptana su khiba nong na maram oiraga mafam kya da isaw thokre mahiroi nupi masa ama irei na sendakhibadagi thiba khangdana leiri Pauksi amana phangba pau gi report amagi matungina di khanghaudana tholakhiba isaw gi irei na sendakhre hairibi nupi masa adudi Our Foundation School ki class 8 ki mahiroi Namboi Kim kawi mahak nungthilpung aniga makhairom tawad school dagi halakpada sendakhibani hari isingi isil kanman maduna nupi masadu khuga turel yawna sendakhibi yabigi oithokpa yabana khunja singna kanna thiba humbagi thabuk satakhi pung khara akan mamong na takhiba nong aduna maram oiraga Sursampur Bazar lambi Tuibong Bazar yauna tuan lambi sing turel gumli ising sauna senki khanghauduna oirakhibi isaw amana lambi da gari sing satpa yakidi lambi na kanda leiba dukan gi polam sing su ising sendaki amaromda ngarangi thaudok mahiroi nupi masa dugi asumba report media amana police station gi OC da call tawki launabagi dama adubu OC na detail di le dubu media adugi maming pallaga nakhoi paumi masel dugi launaro haina phone kakthalaki UNCG mayokta wafam kya thamnakli Nagamiyoi tarukuki singna halakpagi mayokta United Naga Council UNC na kaukiba pungkunga marigi total shutdown sagwat loidavani haiba yauna UNCG lusingba sing pham thadokibani thadokadabani hairakli
Kathok katamnaw longna thadorakpa sirolaman ha UNC na handak sa tharakliba thawng asi yamna lebak thibani kuki taraga mari thadokhibaga naga taruki asibak sang oina phangkhibani haina palladuna sa tharakliba lalong sing asi taraina lobusumloi kuki taraga mari thadokraga naga miyambu shutdown gi kuthangda naga taruk sibagi damang ihau hauna bo honarakli laidiba UNC gi lusingba sing matik sadre makhoi moral ground fam thadokadabani fam thadokpa khaktana laikhidaba sing hingalakpa yaroi thawdo osigi asumba well phangdriba phawba kathok katamnaw long KKL na UNC gi thabak thoram amata sagwat loi herakli Sirol asina UNC gi shutdown KKL na sagwati amadi KKL na konba mafamna shutdown sagwat kano kariguma sagwalama thoglabadi madura tholakpa apapata pumba masa masa na puja kadabani UNC gi shutdown manungda katho area da kariguma shutdown gi mami amata takhidi haina palladuna gari sing adumak mauksa gumna satok isin tokki haina su Sirol asina phungdorakli thawai jaw hongpung young student association su Organization asina konba mafam singda UNC gi shutdown sana de herakli UNC gi thabak thoram singda karigumba amata sogaloi haina su Sirol asina phongdorakli Khaniyo thought thona thadorak Sirol amana hai nakal namagi khak yengba UNC gi thawdok lebak thibani naga taruk hat khibagi asuma wayel phangdriba phawba UNC na tawrakba thabak thoram singda naga khun naga student body amadi naga civil society organization singna karigumba amata sagot kanu haina su akanba wafam thamlakli tha sige mada UNC na kuki taraga mari thadoknaba honarakpada naga taruki wafam pukhatuna UNC na tawgadoriba thaba adu tawganu haina akanba wafam thamkibasu laikhibani haina su Sirol asina makhatana phungdorakli thangna thinbada sikre senaba sing phakri huisiknabagi thawdoka mari leidana khana senabagi thawdoka mari leidana phakhiba miyoi mari sub judicial magistrate Imphal West ki kona numit mangani police custody remand pikri hari Singjamai police station ki manung sanba Singjamai singam kha khetri laikai de yum sakaisa numiki ayukta thokiba thawdo amada laikai adumak tari khetri mayum Devajit kauba masagi se nifuga nithoi rom surba miyema laikhitaben henes report tawri Dentak nasum miyam na thamjage duga house ko ina di miyam paus matang sa lusinjarage amasu makhataba anoba update miyam pu nang mina si na channel sigi maike digi miyang phamda makhata na thamjari makhataba anoba update miyam pu nang mina si